अहानबद मरुब पाउ ड्रोंगलाउबी थौदोक मरी लेनना खोंजंग संगसिनबा लाउथोकलबा लमलाई केंद्र अपुनब क्लब अमदी मैरा पाइबीगी को कन्वेनर पुलिस न फाजिलुरे मियामना इम्फाल उख्रुल लंबी थिंगलुरे अमदी ड्रोंगलाउबी मिहात यानिंगदब फोंदोक्तुना मियामना मफम क्यादा खोंजंग चंगसिनख्रे खुरमजरी ISTV की मणिपुरी पाव मितेंग ताब्रीब सिंगबु तराम नोकजरी पाव संदोक न पिजरी ड्रोंगलाउबी थौदोक मरी लेनेना खोंजंग संगसिनब लाउथोकलुबा लमलाई केंद्र अपुनब क्लब अमदी मैरा पाइबीगी को कन्वेनर पुलिस न फाजिलुरे मियामना इम्फाल उख्रुल लंबी थिंगलुरे महाक फाजिनखिबबु यानिंगदब फोंदोक्तुना मियामना नोंगदा अमदी लेमखोंग मपालदा इम्फाल उख्रुल लंबी थिंगदुना खोंजंग संगसिनखी खोंजंग अदुगा मरी लेनेना लमलाई केंद्र अपुनब क्लब अमदी मैरा पाइबीगी कन्वेनर फाइरोइजम बिजोय प्रतापना ngarang nungada paumis singa unabada lamlai kendra punba club amadi maira paibigi ko convener sanjoy mangsa tabamna tronglaubi thaudoki mayokta sangsin gadaba khongjang lauthoki ba khongjang gi sarukama oina ngarang numidang maira khongchat ama satki wakat khongchatta sarukya kiba singna nungada da leiba lamlai kendra gi MLA kech ibomchagi yumda changlaga MLA da memorandum pishinki khongjang da sarukya kiba singa police ka muknarakpadagi police na tear gas ka pa yauna thodok khara thoki ngase yu angan bada khongjang lauthokluba sanjoy police na fazin khibadagi lambi thingbagi khongjang sangsin bani haiki अमरोमदा लमलाई केंद्र अपुनब क्लब अमदी मैरा पाइबीगी को कन्वेनर संजोय मंगसा तबम थादोरख्रे संजोय फाजिन खिबगी मायोक्ता चथरंबा इम्फाल उख्रुल लंबी थिंगबगी खोंजंग खुदक्तगी हंदोख्रे ड्रोंगलाउबी मिहात चेनेब सिंह चैराक पीद्रिब फाउबा अमदी ड्रोंगलाउबी थौदोका मरी लेनना स्पेशल असेंबली सेशन फमनबा तालिब डिमांड फंगद्रिब फाउबा संगसिनगनी लाउथोकिबा खोंजंग सिंगदी मखा ताना चथखिगनी हाइना कन्वेनर फाइरोइजम बिजोय प्रतापना फोंदोरखले Masayuk Fajan Giba, Apogi, Lamlai Kendra, Apunba Club Singi, Amazon Mayapavigi, Apunbagi, Kokan Benagi, Tobiriba, Amurup, Masatabam Sanzoy, Hauzik Tadopire, Matadora Avenina, Poina, Hauzik Sanjin Ramba, Apogi Lambi Timbi Kongjanga City, and Doxaragani Matang Sida, Vena Lunana, Poing Naranga Lautuksagiba, Apogi Kongjang Singa City, Apoina Pamzeriba, Mihat Pasingasi, Saida Piba, Haiba, Kanosibauti. Serak Pitri Bobody, a Kongjang Makata, and Matang, and Sangan Zagini Haiduna, a Wiggy Mikey Pundoxeri. Tronglaubi da Tokiba Tamtiraba Todok Adabu Yaning da Utuna Amuko MSF Amawova Kohar Amadi PLM PAM na Mapung Oiba Todang Lauduna Tatarakiba Miyangi Oiba Kongjang Sarukamo Oinangase Tongan Bakurai the Ladiba Club Amadi Maira Paibi Lufkiana Human Chain Semduna Go Back Central Force Kuki Narco Terroristing Maru Fangna Mutat Kadabani Tronglaubi Mihat Yaning de Protect Civilian and Women Haiba Placard Sing Paiduna Kolauke Alauke Kurai Lamlong Bazarda Chatakiba Kongjang Atukamari Lenana, Coordinating Body Kuraigi Spokesperson Thoidingzam Bonna, Dronglau with the Pick Liba Angang Anibo Cookie Terroristing na Bomb Kapsinduna Tamtina Hatok Piba Amadi. Thaudok adubu khoishaunerba miyamna CRPF camta changsiluba matamda CRPF personnel singna kapthorakpan ongmai maruna panduna laikhidraba singdai kai khumnaba utpoina khongjang asi changsinbani Manipur da thokliba irang asida kuki gi lan loire hairiba si karida loiribano kuki singna nongmai kaplaktaba matamda lan loire haigadoribara amadi Manipur da ingtapa hanjilakle hairabadi athuba matamda NRC tauduna mitop sing khandokadabani lenga ka kuki militant singa taunariba suspension of operation su handokadabani loinana athuba matamda tronglaubi gi thaudokta chenaba sing faduna chairak pigadabani phongdokhi Pumatamda angan haliba ukinar ko everything si athu karga chaira piba adu suji hando piba aduga bisam ohum char pina kapje masi judicial inquiry tawaga amom toko maran sing adu amam Tronglaubi gi miha judicial inquiry tawgadabane koki terrorist sing Manipur gi laimai dagi muthat kadabane demand da kholau kayaga loinana uripok apunbaluf amadi uripok apunba nupiluf na senduna uripok kangchuf road ki United Friends Library and Club lamboi khongnang khongdagi horaga uripok flyover bridge fawba miyam gi khongchat amachat khre khongchat adu da pamdaba thodok sing thoktana ba Manipur police amadi Central Force singna akanba mongda Jackson thorang sing lokhat ki khongchat adu ga mari lenana Tronglaubi gi terrorist attack ki thawong
amadi pendraba miyamna CRPF campta khongjang sangsinbada michom ahum sikhiba kaya amana sokapan yaukhiba akanba mongda condemn tawba oina khongchada se chatpani uripok miyam gi apambadi state government na trong lawbi thodok NIA da sinaduna thizinba horiba se khwaidagi athuba matamda loishinduna mara leiba sing faduna logi oiba khwaidagi kanba choirak pibani haikhe कोई CRPF ना इंडस्ट्रियल फायरिंग तौबदगी असीरा याउखिबा मियोय कुनमरी कुमायना सोखिबा थौदोक्तु थिंदाबा तौदना जुडिशियल इंक्वायरी तौहनबिबा अमदे जुडिशियल इंक्वायरी दा लापो फाइंडिंग्स की मतुंगिना थौदोक्तु द जेनरली CRPF पर्सनल सिंग मतकता सब चाबा डिसिप्लिन एक्शन लखटबा लोना मोयबो थबक्तगी डिसमिस तौबा लोना मोयदा बिबम तौबा ख्वाइद अहक पसेराक तो पीबा अमदे खतनरिबा नाकल अनिमा की मियोय सिंह इंगतपा पांबा फुरुप ngaktani adubu masigi marumda India lengakna yamna hai singna aron bathorang thausil kaya chathaduna narol dagi changsilakpa kokinar ko terrorist sing ase sijanaduna lamdam asibu tangdu leita handabani masina maram oiraga laiminariba furup kanglup sing ase amana amabu thaja nahandaba yengthi nahan badagi thoklakpa irangni haina amuko amawava kohar MSF Pm-Istv amadi mepwak na konba mafam singda lairiba club amadi maira paibe singna tronglaubi thodokpo yaningdaba fongdoktuna maklang kaithal da laiba panchayat ghargi lampak ta chathakiba wakat mifam amada All Manipur United Club Organization amukogi advisor Furailatpam Devan amadi Sangaithal to Terra United Club Organization Stukogi advisor Asem Chandra Kumar na paumi singda fongdokhibane makoina makha taraduna manak nakpada Indian Security Force sing laina thokiba tronglaubi gi thodok ase karamna thokibano haibase hauzik fawba miyamda mayek sengna khangandri masina takpadi India lenga ki intelligence fail oirabra haibase achouba wahang ama oirakle tongan ba social media gi khuthangda amana tawbani amuk hai UK ene na tawbani amuk haiduna tawba asina maram oiraga miyamda amana amabu thajana handaba chamam nahanba kaya thokhalli lamdamasigi miyam na wakat mi famduna maira rally chatuna achumba puthokpiu haina kholau kaya laurabasu ngasi fawba India lengak amadi state lengak asina tumina famduna leisiliba sigi nungi wahan thok karino lengak asina thokliba thodok asi NIA da sinare haiduna leithok pagal loinana mai horiba fibam asida senapati da chatlaga program yauduna leithok pasesu ngaktaba ngamde masina maram oiraga lamdamasigi miyamgi khoisaunaba nongmagi hengalakli masigi maramdi leiriba lengak asina thokliba thodok wathok asigi waroishin puraknaba thabak paikhat tabadagi thoklakpani tronglawbigi thodok asi organization asina tawbani haina mayek sengna miyamda ngasi nongmanini gi manungda khangan gadabani karigumba khangan daba tarabadi lamdamasigi miyam pumnamakna wakat mifam rally chatpagi mathakta hena kanba khongjang lengak asigi mathakta changsin minaba mathautai haiki tungda aikhoigi leipak aikhoina ngakchagadabani state terrorism khodakta lepu proxy war tawduna micham miyam hatpa lepu central security forcing hankhro haibani chingba kholau kyasu laukhe gamena athuba matamda ngasi nongmanini sida hairibase sigi organization na tawbani aduga siguma miyo sina tawbani nahan gi tawgriba thodokse sigi intention dai ne habse miyam na mayek sengna khangan gadamni kariguma khangandragadi mase miyam singchina aikoi gi angam thawna lingjen puthoga anda government sigi mathakta aikoi miyam pumna mangna akanba khongjang changchen na ba aikoi pumna mangna sem samin asi haibase ai appeal tawjaningi kasu pai lejade aduna akoi gi leminari ba paminari isini naw isil pumna mak koi yam nusina gyan taminaraga aduga koi society se kanna hona minara si haiba wafam se thamjaraga ngasi gi sangai thel tu Terra United Clubs Organization pangthok chariba sit in protest se masigi appeal simtang di tawjage Tronglaubi thodok yaningdaba fongdoktuna Urup Arabti Development Coordinating Committee amasung Urup Arabti punba maira paibina punasinduna miyamgi khongchadama chatkre khongsadada masingyam laba miyoy kyana sarukya ke khongsadadu mari lenana sarukya ke bi khongjangloy amana Manipur gi miyam waba yaba ware athubada Manipur da thokliba thodok ase central government na loishingadabani fongdokhe गवर्नमेंट आप लोग कौन सा पॉलिटिक्स खेल रहा है ये बोलने से आप हम लोग को दंड दे सकता है दीजिए कोई बात नहीं हम लोग भी एक माँ है हम लोग का बच्चा मर रहा है और कितना बच्चा मारेंगे और कितना इनोसेंट पीपल को मारेंगे आप लोग तो कृपया करके आप लोग सच बोलिए कल ये इंसुलेंस को स्टॉप कर दीजिए ये कॉन्फ्लिक्ट को स्टॉप कर दीजिए
अगर आप लोग स्टॉप नहीं करना चाहते छोड़ दीजिए हम लोग को पर। कुकी नाको टेररिस्ट के साथ आप लोग क्या कर रहा है हम लोग पूछना चाहते हैं। ये बोलने से आप लोग हमको दंड देंगे, जरूर देंगे, लेकिन हम लोग आपसे अपील बार बार कर रहे हैं, कृपया श्री नरेंद्र मोदी जी हम हाथ जोड़ के बोल रहे हैं, आप प्लीज ये कॉन्फ्लिक्ट को स्टॉप कर दीजिए। Tronglaubi ki thaudok yaning da bafongdok tuna Nepra Major Kha Wang Chaukat Nupi Lufna Sinduna Sagulban Killing Film Manakta Wakat Mifam Pangthokre Thoramadu da Laikai adugi Ima Ibel Nupi Kyana Sarukya aduna Tronglaubi thaudok adubu yaning da ba fongdok pa play card kya su sidanake Thoramaduga aduda Sarukya khibi Nupi amana Kulai paiduna angang Fauba hat liba kuki narco terrorist sing lengak na faduna extent lawbugi mahuta curfew thamba internet thingba se khutlai oina season aduna leire lengak na miyam da oida padaba ngangba lepiro lengak ki mathau tawbiro ngamloidaba oirabadi fam thadok piro miyam da awaba pibagi thabak tokpiro fongdokhe Singda phara phara ba kusu khulai mayam ama thamme haira kanda moina sinna ningba matamda sinaraga irang se amuha ta hohan ba ngak laitana sungla ba thokdok ase amuha na thon ganu haiba se ko India government da amadi Manipur sarkar da piri ba warning ni Manipur government gi khulai se subnagi curfew thamba amadi internet thingba sinama khoi gi khulai oraga leire misam praja se no monatraga no monoi to podam loijagro adum sijagro haiba gi pibam da leire narco terrorist haiba se mayam na khangaga leira bani kari manam gi moi crackdown tawdaba no military crackdown tawre Army thousand na madu takhai ga do natraba tangdu laidana hingna badi hona biu na chagana ngamoi da boragadi CM nindana kanara roi pham thadok piro miyam bu utsai dana thambino no ba matam ta mangaga toi miyam se angak phangna warabani haiba se ngasi gi lairiba sasona khangbiro Khagempali Panthak Pankha Mairapai Binasinduna Youth Organization Khagempali gi campus ta wakat bifam pangthokre Laikai adugi Imai Bill Nupi Kyana Sarukya aduna Tronglaubi thaudok adubu yaning da ba fongdok pa play card kya su sizinakhe Sarukya ki Nupi amana khutlai paiduna angang fawba hat liba kuki narco terrorist singi thabak ase lengak na thingada bane lengak na faduna action lawbugi mahutta kuki narco terrorist sing chingda free thabagi maram karino lengak na miyam da oida padaba ngangba tokpiro lengak ki mathau tawbiro miyam da awaba pibagi thabak tokpiro angang fawba hatpa si miyobagi lichat ki wang madani masi akan mamawongda yaning de fongdokhe Tauriba lana si loisanaba khongthang lokhatpiu sarkar na masigi warwa sanje purakpiu sarkar na loisan bige hairagadi athuba matamda loisan ba ngamgani haibase laibak parja punamaki thajajabani haina logjai micham parja se asuki matik ware leiriba phibam sida sumai sum layo haibadi khangba ngamna raktre sarkar gi maikei dagi parja mayam na wari base miyeng chingjan biu athuba matamda Manipur gi shanti purakpa ngamna ba hona biu Brahmapur Begabati Lekai Desu Lekai Dugi Maira Paibi Singna Wakat Mi Phamkre Youth Athletic Star Union gi Makada Mayang Pat Maira Paibi Brahmapur Begabati Lekai na Silaga Yasu Complex da Fam Kiba Wakat Mi Fam Aduda Sarukya Kiba Maira Paibi Amana Tronglaubi da Apikpa Angang Ani Kuki Militant Singna Kapsilakpa Bom na Panbadagi Sikiba Mama Buna Sokan Kiba Amasung Thaudok Aduda Pendraba Miyamna CRPF ta Wakat pa Changbada Nungmai Kapthorak pada Panbadagi Me Ahungi Punsi Pikamna Kiba Thaudok Maira Paibi Loop Asina Condemn Tawi Masidanatana Akampat Relief Camp ta Laiba Chahi Nepal Rom ta Suriba Nupi Macha Ama Minung Silai na hatpiraga singzamai thong manakta hundok lamkiba adubusu condemn tawi pali balengak na sigumba thaudok tungda thoktanaba sinbiu haike Koigi hojik paliba government na justice puthokpiduna capital punishment bokpi ba yaba matangni amuhana su sumba tawdok se thon dana ba hojik paliba government na tawindu ba haidana hannan haijari aduga muksu relief camp se sida pikraba angang se taretagi angang pikraba dubu minung se haitana hatok piraga thong da bora yom se thadok piramba dum su tina condemn tawi sumba mayam se aning da phongdok na koina protest tawjabani Wangkai Tokpam Lekai, Wangkai Tangzam Lekai, Amasung Kongba Nandaibam Lekai, Gimaira Pai Bilup Singna, Punasindana Wangkai Tokpam Lekai, Lerak Machunda, Wakat, May Fam Dona Yaning Taba Utkre, Maralai Taba Angang Ritum Lingaida, Hat Kiba, terrorist sing Lengak Nafaduna, Maralgi, Matik Chaba Cherak Piu, Michamum Hat Kiba, Security Forcing Sucherak Piu, Haina Dimantauri, Sarukya Kibi, Maira Pai Bi, Amana Fongdurak Pada, Lengak Natam Tiraba Togdok Aseda Chenaba Sing, Fanaba Tabak Lokatlu Amadi, Koki Militant Sing, Manipur Tanto Haike
कुकी टेररिस्टिंग अदुगी मथकदा एक्शन लौखटपियो गवर्नमेंट सुंग थबक असे तौबीद्रगदी अखोई प्रजा अखोई करमना कमाई तबगा हिंदुना लेगमी अदुना मसिगे मखा खाबा सोल ओय तौरoi हाइबा लाइके कुकी सिंसिबु अकन बे एक्शन लौखटपिदना मखोई सु दन बिदना मोइसे तानथोपी हो Amuko Amawova Kohar MSF Lampal Singzamaitu Lilong Apunba Klaf Amadi Singzamaitu Lilong Apunba Maira Paibi Lufka Punna Kutsam Narga Wakat Mifam Ama Boroi Makongda Pangtokre Wakat Mifam Aduda Sarukya Kibi Amana Tronglau Bigi Taudokta January Ba Mihat Pasing Amadi CRPF Personal Singfa Aduna Ain Yoiba Ahak Pacherak Bigadabani Haike Angang hatpada chenaba kuki narco terrorist sing khudakta puthou micham hatpada chenaba CRPF personal sing matik chaba chairak piu haiduna singzamai dagi kongba road amadi kongba dagi Zubras Pali Faubada Laiba Tongan ba Club Amadi Maira Paibina Kongba Students Club ki Mamangda Wakat Mi Fam Duna Kongjang Sangsin ke Kongba Nandaibam Lekai Dasu Wangkai Tukpam Lekai Wangkai Tangzam Lekai Amadi Kongba Nandaibam Lekai Git Nupi Kana Wakat Mifam Chataki Mifam Aduna Trong Laubigi Mihat Sing Yaning De Angang Hatpa Kuki Terrorist Sing Chairak Piu Haina Diman Tauki Koi Saunaraba Miyamna Central Forces Laina Kuki Sing na attack Jatha Handuna Pikliba Angangani Hathali Haiduna Jangsen Kiba Kongjangda CRPF Personal Sing na Kaptura Kiba Nongmai Maruna Paduna Laikidraba Me Ahungi Manungda Waikurok-tagi Lanjilak Tuna Moirang College Block B Relief Camp Talaiba Livestream Jiten Gimisi Yaning de Amadi Numidadu da Laikidraba Kumbidagi Wahengbam Bobby Amadi Fogakchau Ikaidagi Huidrom Henry Gimihat Yaning de Mrs. Singase da Chenaba Central Force Sing Amadi Vom gi attack Chataraki Bakuki terrorist sing Logi Chairak Piu Haiduna ngasi Moirang College Block B Relief Camp ta Camp adugi IDP sing na Wakat Mifam Chatakre Jiten Giloina B Amadi Jiten Gilei Horiba Macha Sing Yauna Chatakiba Wakat Mifam aduda Sarukya Kibi Churachandpur Thengra Leiraktagi Irom Nandini Kaubi Amana Thaudok sing ase IDP ama oina amadi Manipuri ama oina akanba mongda condemn tawi Tangkak 9 Kuki sing na Maitai singi mathakta Lal Chathanduna Maitai sing bu hadaliba se India ki proxy warne Miwemabu siraga sel piraga themgani khaliba Manipur gi chief minister gi wakhalol yaning de vote mamangda Manipur da thokliba lala se loshin gadabani haike Hingna na bini chena ini ba kanbi na mo na khoi tu mo onjin bi re ba mo kanbi ge hai ta ra ga di a chingkhong da moi na kon mai pai pai chali ba myam do mo control taw ro india government na kaim taw bi re Manipur government na su adu taw de da taw ni mi be da si ra ga lupa lak tara pi ni ilai lai ka hai dok ba chief minister khem chang yak na hai mali ma so akhoi vote mang da lan loiselo na te praja na boycott taw gi phibam lai ko Laikidraba Jiten Giloina be Livestreamong be Asalatana Hingnabagi Damaktani Haiduna Lal Chilaklaga Equibu Ngakpi Senbinaba Ladiba Central Force na Mapuroi Babu Kap Tuna Hatpire Hauzik Makwibu Ngakpi Naba Kana Lady Haiduna Relief Camp Laina Langak na Piriba Maten Karasina Imung Chalaibada Awaba Oibana Mapuroi Bana Nomagi Afang Basuduna Imung Manung Menarambani Hauzikti Manipura Tokliba Iranga Si Loshingani Haibagi Hazaba Lairaktre Haike Irang ji sumana maci khuding nongma mafam amadana ma matam khara lairaga khara nemtharaga amadam ama tawe sumana sum tawraga lanje ilusan gani habagi thajaba leite ai karam kanda irang je ilusan biduino haiba wahang je sarkar da hangni Wangkai Pukramam Lairakta Su Laikai Adugi Miyoi Kya na Thoraktuna Wakat Mifam Chataki Mifam aduda Laikai Adugi Nupi Amana Hauzikoi Riba Fibam Amadi Pen Daba Wafam Kaya Thamlakli Sagolban Tera Lokrakpam Laikai gi Naina Sang Klafta Wakat Mifam Chathaki Bomgi attack ta Pikliba Angang Hatpa Madi Central Security Force na Micham Sing Bonong Maina Kaptuna Hatpa Yaning Daba Fungdoki Thaudok Sing Asida Cheneriba Miyoi Sing Putoktuna Chairak Piu Haiba Kholau Kaya Lauki
Tronglaubi thaudok yaning de haiduna nongpok ningthau panthoibi development committee kairau apunba club amadi maira paibina pulaga kairau khunauda wakat khongjang changsin khre maike dungi club amadi maira paibi kyana sarukya aduna pangthokiba wakat khongjang aduda kuki narco terrorist singna manipur miyamda miot minai tauba yaning de tumduna leijaba angang hatpa yaning de we want justice Tronglaubi thaudok yaning de haina thaba placard kyasu paiki wakat mi famadu gamari lenena lubasigi president salam madumangolna manipur lengakna santi lakle hairga kuki narco terrorist na michamda bomb nongmai kapsinduna tumduna leiba mama sokanba aduga pikliba angangani lekhidaba seda lengakna matik chaba thabak paikhataba si pende athubada chenaba mioi faduna dandi pigatabani loinana hauzik laidiba BJP gi MLA sing ase mamingtagi oiba MLA ni haina lawi Manipur gi isu kayada maikai asomgi miyamna angamba thaudang logani haiki Singzamai Wangma Pebia Pandit Lekai Imphal East Miyamgi Wakat Mifamama Chathakre Pebia Pandit Lekai Youth Development Organization PPL YDO amasung Lekai Gimera Paibi Singna Punna Sinduna Chathakiba Wakat Mifamaduda Miyamna Hairi Bathodok Ani Asigi Mayukta Yaningda Bafongdokpa Wafam Sing Thaba Placard Sing Sizinake Wakat Mifamaduga Marilenana PPL YDO gi President Thinguzam Surendranathna Thodok Ani Asibu Akan Bamongda Yaningda Bafongdokpaga Loinana Masida Chenaba Mioi amasung CRPF Personal Singi Mathakta Chapchaba Chairak Piu Haina Lengakta Taksinke Tronglaubi awang laikai da apikpa angangani bukuki narco terrorist singna tamthina hatkiba thaudokpu yaningda bafongdoktuna Kangjabi Leirak Youth Club amasung Kangjabi Leirak Mera Paibina Puna Sinduna Kangjabi Masinda Wakat Khongjang Changsin Khre Khongjang adugi manung chana Manipur dagi Central Forcing Hanbikro angang hatpa yaning de haibna chingba kholau kya sulauke Khongjang aduga mari leinana sarukya kibi amana kuki narco terrorist singi mathakta chapchaba thabak engakna lakhot kadabane athubada angang anigi justice purakadabane phongdokhe yamna pikliba angang ani happy kiba adusu yaram pendi adugi matung tarakpada angang ani sire haidana pajama yamna hela ko matam juda kusu khulai paidaba pajama yam adubo sia pina no makeup na hatopiba amadi pajama yam masu sohon kibedo adugi matak su nunga da boksai aduna moibu sia pi sing su matik chawa dan tipi heni angang masa ani haliba phataba pakuti mayam si sune matik chawa dan tipi heni Tronglaubi thaudok yaning de angang hatpa kuki narco terrorist sing khudakta phagadabani micham hatpa CRPF sing chairak piu go back Central Force saiba khongjang sangsenduna ngase Nambol Police Station gi manung dalaiba kongkham makha lekai dalamdam adugi miyamna wakat khongjang changsin khre Kongkham Makha Lekai Mera Paibi Lu Famadi Youth Development Association Kongkham Makha Lekai na sinduna pangthokiba wakat khongjang aduda Safe Manipur kuki terrorist tumna hatlu aikhoi achumba pami haiba placard singsu sizinake wakat khongjang aduga mari leinana Mera Paibi Konjengbam Ibemal Kobi nupi amana mamagi mathadagi macha hatpangamba kuki terrorist singbu pali belengak asina sagwatuna thambiganu micham hatpa mayang sifai sing chairak pibiu loinana kuki gi michang duna lariba Central Forcing Manipur dagi hanki gadabani haike asigumba thodok ase matam punamta thoktana bagidamata Manipur sarkar amadi Bharat sarkar na hona biu oliba thodok asigumna matungda amuk hanna tholakpa tarabadi sarkar gi mathakta ikhoina lokhatpa action khudingma mayokna biu Nambol Police Station ki manung dalaiba maibam chingmang dasu lamdam adugi ima ibel sing amadi club ki thaume sing na angang hatpa yaning de CRPF na micham hatpa yaning de haiduna wakat khongjang jangsin khre maibam singmang Mera Paibi Lu famadi maibam chingmang club na puna sinduna pangthok ki ba wakat mi famadu ga mari leinana Mera Paibi ima sing na fongdorak pada mamagi matha da tumduna laiba pikliba angang anibu minung silaitana hatpada chenaba kuki terrorist sing chairak piu lengak tiyaw wiriba MLA minister sing na isagi khaki khalaga thabak tawbagi matam natre imaleba ki damak amadi tungi mirol gi damak khalaga thabak tawbagi matam oire madu natrabadi aikhoi soidana mutkiba yabagi film dalakle haike kuki terrorist singbu matik chaba thabak action lokhat bidana matungda sugumba tawbase ton bidana ba ISTV gi thongda haijeri sarkar na masi mari laina basing sina mieng changbidana athoba matamda masigi amuhan na thoktana ba thodok che tawbiyu
Lamjing Maira Club amadi Lamjing Maira Women Association Langjing Achobana Susinduna Tronglawbigi Thodok Pu Yaningdaba Phongdoktuna Kholau Kya Laukre Kukina Ngang Hatpa Yaningde India Lenga Ki Thawong Yaningde Langa Angang Ki Punsiga Onabigano Maitai Gi Punsi Asibo Lupa Lak Taraga Onabayabra Angang Hatpa Kukinar Ko Terrorist Sing Ahak Pacherak Piu Haiduna Kholau Kya Lauke Handak Tronglao with the talk about Todok Adugi Matangda Kanagumba sing social media da Angang Adugi photo amadi video sing Tagat Pigano Hana Tagat Kiba sing su Lautok Piu Natrabadi Ain Guiba Tabak Lokatpa Yai Haina Manipur Police ki Maikaidagi Miamda Apel Taurakli Photo video sing social media da Tagat Pasi Makatana Tabidanaba Amasung Hana Tagat Kiba sing Adu Kakat Pinama Mayamda Apel Tautsari aduga makhatana tawrabadi matungina thalkiba miyusing adugi mathakta action patkani Haukiba tang mapalda Moirang Kendrogi Manung Chanalaiba Kwakta Sandhongda Maitai Amadi Maitai Pangal Anigi Marakta Wakal Tana Hogdabadagi Tokiba Nakal Anigi Marakta Unkatnaba Tokiba Adu Ngasi Moirang Esigi MLA Tongam Santina Nakal Animaki Luching Basing Mahaki Officer Kauduna District Police Bishnupurgi SP Amadi Atai Makhataba Officer Sing Yauna Puna Famina Duna Warushin Purakre Tokriba Togdo Du Wakal Tana Hogdabadagi Tokibani Matungda Toktanaba Puna Nungsi Chanana Laiminaba Haina Yanache Amasu Sahitaunaki Luinana Nakalani Makiluchingba Singi Maraktagi Ngasidagi Mahusagum Nungsinana Laiminanaba Amadi Miamna Kanglufki Irang Sagatnaba Hotna Kibasing Tawiraganu Haina Apel Tauke Kokta amasung kokta sandong ani marta thoning daba thogdo ama thokiba dungba wathok adugi matang nangsi nakal ani magi oiba ko isindaw sing mem phamina raga kai kumna jari ba khoi gi moyang ACG MLA pingoni panjarabata tongam santi gi yumda negotiation um portna khoi tung koi ba inglesina tung koi lemina na bagi matang na mi phama phamje duna khoi kai ani gi marta yasana ba ma por sing ni sila por kre habtu preski thongda thongse Thokriba Thodok Tugi Matangda Community Ani Gyantaminare Lepak Miamda Sarang Naba Gyantana Daba Mipai Naba Popiram Badu Akoi Masel Chapchana Gyantanare Karigumba Mata Morkhe Naba Laitre Hana Gumna Yamna Tangdu Laitaba Ichilina Webagi Mari Duda Punsing Minabagi Understanding Akoi Masel Minare Lepak Miamna Su Afaba Manipur Nabagi Damak Yamna Santi Laina Manipur si chawkhat pa mo na bo na bada khwai puna mangna sojok bibiu haina lepang miam ngim pham da khanganjar Apunba Umanglai Thogaluf Ka Maikai Kaksing District na Sindna Wabagai Kethalgi Awangda Leiba Hairem Kangbisu Amadi Kuman Chakha Moiremba Anina China Kibab Mafamda Anan Athau Koktuna Parai Hanba Amasung Thauni Jabagi Thoram Ama Rajya Sabha gi MP Soiriba Ningthole Semba Sana Jawi Yaung Ngasi Pangthokre Thoramgi Sarukama Oina Wabagai Panchayat Ghar Community Hall da Miyamgi Oiba Mifam Amasu Pangthokhi Thoramadu Sekmaizindagi Waikhong Sugunu Fawbagi Manungda Leiba Umanglai Singi Thogal Lup Sing Yauna Lanai Miyo Kyasu Saruk Yakibaga Loinana Utra Sanglen Sanathonggi Akang Ahi Amadi Amaiba Amaibi Singsu Saruk Yaki Haukiba April Gitang Mapalda News Channel Amagi TV discussion Amada Tronglao with the Tokiba Todok Adubo Beli the Leba Miri Singna Token Ba Oiramba Yai Haina Jongtam Bijoina Fongdokiba Wafamadu Youth Welfare Club Amadi Ningomtong Sairom Leraki Maira Paibiluf na Yaning the Fongdorakli Jongtam Bijoina Fongdokiba Wafamadu Masana Atuba Matamda Lebak Miamda Sengdokadaban Haina Youth Welfare Club Ningomtong Sairom Leraki General Secretary Wangkem Gunadhazana Fongdorakli Mana tampak terlebih hajan tadi, mereka yang masuk mereka pangai sinawi mereka kari wafam keradi, nungaya dah berkeras sangat padona tawi, aduna jongtam bijoi wafam adu, malale dana hantu kadam ni, adu kari gumma matam da TV channel amat tanah hai minggu ya saya, tanjaji da ngat discussion award da makhatana, yahul jabani hai bawa wafam di nasi ginaha koi merah payu ni amjina. Hamjari media Paugi Maraktana Tenma Break Matang Lominase Honglagli Bapunsigi Lambisida, Araiba Chaba Yaba Makai Sashinari, Adon Hidak Langtak Kayama Sada Bayarakte, Sashil Libasingduna Adom Giliberda, Kayam Sokali Kangbibra.
liver soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Dada! Hindi magkigano. Ano ba tamo? Sige yung isa, next time tinakseksin na lang sila ka tamo ka ba nine? Dada lang si Juhar habaga am takitar bo. Asum na, mayam na machalibo ngap siya lugan. Masige yung masilu, aso yung ang ko kada batagi. Next time tina ngap seli. Next time is or habati ngap ko na ba same mani. Zaman technology si na bana concrete ka to na tina ko matanda. Kapam ng amuk to na engala dili. Next time strength is in the way. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna magsibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi sialaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break itung na taram nokchori mangkhataba pau pizari Broadway Club Kwakatel lamdong lekai na senduna isagi thoram ama tawgani haina tawramba adugi senfam na dronglawgi thawdoka mari leina miyam na changsilak pa khongjangda Central Force sing na nongmai na kapadagi lekhidraba imung manung sing amadi asokapan nangkraba meoi singda oina angamba mateng sing pangkre hairi. Dronglawgi thawdokta machani lekhidraba amadi masamak soktuna Ras Medicity da laikanaduna ladibi angang anigi mamagi mafamda angamba selgi mateng pangkre TNAI Manipur State Branch ke nauna General Secretary oina thawpuna bakhallaba Jenims ke nursing sister Laukrakpam Sanjarani na luchingduna Dronglawbi thawdok aduda sokapan nangduna hospital da lariba me ahumda su mateng pangke mateng pangbadu ka mari lenena Laukrakpam Sanjarani na angang ani lekhidraba angang anigi mamagi layeng bada angamba mateng pangki. Rotary Club of Impal na Kumalampak Man Stadium maningda nauna saba Rotary Public Urinal Complex sa mga si Youth Affairs and Sports ke Director Dr. M. Vetu Amadi Babina Healthcare and Hospitality Industries Private Limited ke Chairman cum Managing Director Dr. T.S.W. na sangaduna miyamda kutsinakre. Ngasi sangariba Rotary Public Urinal Complex asi maru oina sports events kaya sanariba state asige kwaidagi chawba Kumalampak Sports Complex asida stadium manungda pung ama ani sports yengluraga tholakpada mapanda urinal tawfam leitabadagi mafam kyada mapal thokchen bagi khudungcha daba asi gi yenglaga sabani haiba wafam Rotary Club of Imphal gi President Dr. Dizena Fongdoki Amaromda Youth Affairs and Sports ke Director Dr. M. Betona Kumalampak Sports Complex asida walking chat pasing amadi sports yengba lakpa singda mapal thokfam leitabagi khudung chadaba adu Rotary Public Urinal Complex asina khudung chadaba khara hanta halagani amadi department ke makedagi su sports complex asige mafam kyada su toilet sanaba thorang tauri haike. And then many more such initiatives from other voluntary organizations and foundations by our tawirakani aiwa sazu thamje plus koi sarkari maigedi we are kaya tare atopa way da nakanda koi pay and use toilet chana we plan to lay Ngakraba Lairak Development Association Founder Secretary Oiramba Khaidem Samungona Masagena Bamana Maram Oiraga Laikidabada Association asigi members singna minute ani 2 minute leptuna awaba fongdokre awaba fongdokpaduda association gi members singna laikidrabagi thawaina mapugi laikolda ingna tapna lairuna ba thongni sakhe loislakpada marubi pau amuka hana pisari Dronglawbi thawdoka mari leinana khongjang sangsinaba lauthok luba lamlai kendra apunba club amadi maira paibi ki ko convener police na fazin kre miyamna Imphal ukhul lambi thingkre amadi Dronglawbi mihat kyaningda mafongdok tuna miyamna mafam kyada khongjang changsin kre maira rally chatna kre Hauzik faugi ona dia Istv na sandok jab Manipuri pau matang asida loshinjare bedeng tabri ba pumna makpo amuka hana khurumjare